mayambu ahanba maktada kanglei leipung wari channel gi maikadagi bisok khoirakpamna taram nokchari channel asina ngasisu tabada ki tujungba phawraba subscribers nga thabira wari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nungsibiduna ngakpiu haiduna hajari aduga amana channel asibu mapung phanba matamda sarugi biboina adomadamna like amadi subscribe share to biro mahaduna jari subscribe to matamda bell icon su on to biro mathangi wari thaglapa matamda adomadamgi phone da phangna bagidamakta adu de wari sia hongna batokjaraki wari asi 2018 gi matamda thoki ba wari ma khangni aishan nambol gi mafam amadagi ni aikhoi gi yomasi mayamdagi khwaidagi top topi haibadi mayamna leinari ba mafam jaga adu dagi khwaidagi maning thangba jaga da haibani nakal da kanagumba amata hek laiti aikoina lairiba yum masigi hek nakal thangba sarukta sorok masa masatli sorok adugi hek nakal thangba saruktana laikai gi pukriya sobalai namit ado aisu exam gi laire khara parami thengna laire kado adum pai nungthal dadi kaya thoina pa boidi ahing dadi thengna paraga ayuki pung nipan swagi mata masida hokolai aina laire thengna pai khangbanina ima baba ani naisi pakna hoktok khotok pa amata taude nong manumit amadi ahingi pung taramathoi taraklaba madugi matamni aikhoi ki san ahum loi sangkol duda aikhoi ki san singasi yamna hongna khongba horai matam maduda ina sumna khalli san singasi yamna hongna khongida aikhoi ki thongasi hangdoklaga mapal thangba sarukta kana thokpaga yaura basano baba thokli basala haidana isi wakal ta khalli dada hoidi si siba makai tum thari ima so du maktum thari aina lairak pa banina tauri ba pum namak singa do maktarami mapan thangba saruk asida thoklaga mutang di yengba na phanida haidana isi mapan thangba saruk ta thoktuna tauri ba pum namak singa do yengli baba so thoktuna yenglakli adubu san singa do yenglingai kana duda nong oi nungsit o yamna kanna hummaga makol khara lakpagum tawrakli madu upaduda babagi masado kari kumba khara phawraba mali yaima nong sisi yamna kanba mali lao imong doina sangaurasi asidi mongam itaw tawi babagai ga si sangolom dagi sasi tholak pada ngairi aikhugi yum manak nakalda leiriba khulgi pukriado madudagi miwe maphat launa songthaki bagi makhola mataraklami babana kari makhon hojiki dudi kanano kanamuk song tharaba sano hing thengla kansida baba gai gase isase kari gumba mi tau tawrami pokri thangba maike somda torchlight to kaptuna yengi adubu kana gumba amata leibadi uramdi baba haujiki makhola dubu pokri thangba maike somda mi ama sialaga tasingkiba natra mani sorok asida kitang tholaga yengsi kana gumba mi oiram labadi kanba yaidana haidana baba ibani se thoktuna yengli pukri thangba maike somda maya do kaptu nengi adubu kana kumba amata leibadi udi pukri du phawadi sing lengba mami amata uba phangde kana kumba amata ki haibaki mata wadu da babana as yaima law sidi mung da khra thuna sangasi mata amai tawi adumna sanglasi haidana leiringai kana du da nong adasu yamna kana hekta suraga yausilaklami mata wadu da baba ibani sinong ado sot patare haidana imong tamna sensilakli nong ado aduki matik yamna kana sui nong surakpaduda babana sumna hiraki yaima nong asi yamna kana sui ngasi gi oina tipo tharuro hayeng gyan tana lairak ado tawro baba su madu hairam laba matung da mahaki ka da sangki ai sung yakti lairak ado phamlaga nong marak aduda paba yabra yenglami adubu nong do hangba kobo sungai leiti as nong asi su yamna kan hekta suida phare tummagida hayang gyan tana hokolaga paragi hairaga isi wakhala do khanduna dum tharami aisi coaching lokhidona exam bidamakta leiragado makha tana papani asum tawdana namit ado hokre nongalak laba matungda nong adu su hangli angakpagi thokdo amada khulla dugi pukri dana ha mata duna sirami mayamada wawa lawba hungnarakli aisu punga hingai matawduda babai bani si ngakpana kham thingli babana sumnai rakhi ngarang ibani na yengba matamdadi kari kumba amata hek lehodabani aduga ngasi thokliba thodok singasina karino
Babada aina, Baba, aisu gyamenga amata hek taadi. Ngarang yingba matamdadi karigumba amata lehogdabani. Aduga ngasi nongalakpa matamda tawriba thawdoksing asina karino. Aisu haifam amata khangde. Karamba matamdabu thawdoksing asi thokibano. Aisu gyamenga amata hek taadi. Siriba nahasi nupa masane. Numit ado, laikagi miyuisingsu yamna ngakpa haibado airami. Asum tawdana, numit adugi numidangni. Pukri aduda misi mina thoklabanina sathok sasin tawba sisu khara khudong sataba haibado airami. Laikagi miyuising ado kire haidana pukri adugi akoibaduda lairiba lambi ado kaya thoina satnabu oide. Aisu numidangi matam aduda lairak adu parami. Lairak paana lairingai kaana aduda pukri thangba maike somda lairiba karino khangdaba posak ama aina makhol ama taba horakle. Pukri thangba maike somda tarakliba makhol ado mi kapa laubagi makholni yamna pikni hekta tai. Pukri thangba maike somda kapliba sibu laitriba imung singadugi kapna launaba tawribra oira malida hairaga wakhalda khalle. Lairak adu asum paana ahingi pung ama tasilakle. Namitamadi miyoi atay singadudi akiba masada phawrabasu aidi kaya thoina akiba phawdi. Lairak asi thengli toklage haidana si lairak adu khumjille. Mamang thangba maike somda mapan thoklabakan tumthanaba tawrage haidana si phone ki mayado kaptuna aigi yana khagi maike thangba saruk adomda laklami. Yana khagi maike asi sorok kanaknari. Yana kha si aigi kagi phaklang amana khalli. Madu tamna laklaba kanda si mapan thokle. Phone ki mayado kapi adubu kaya thoina hena khanjalubadi oidi. Aina suma pan thoklaba kan changlake haidana sanglakpa hawi. Aduna sanglakpa kan aduda sorok ki maingala aduda yamna mayik sin uri. Pukri mapan thangba maike somda musin muba ama sapyungduna lepaga laibado aisu thoklure. Madu uruba kanda ki sasi karino haidana muna yengi. Adamna yengduna lairingai kan aduda misagado aingon tamna mamaido tapna laisilakle. Aduga khara tapna sanglakpagum tawi. Mataw aduda ki sasi karino haidana khalakle. Adubu kaya thoina akibadi amata phawrude. Ada lairi sibu karino sibu. Asuk thinglaba kana sida minatra. Manida. Ai changhaurage. Kanana khangni phataba mi oiramlabadi. Haujikangi matam singa side phataba mi na marang yamna khairaklabanina. Ai changhaurage. Haidana isi imong tamna sangsilakle. Phamungda kakhatli. Kaya thoina isada khanjenbadi amata tawrudi. Ngaihakhtang di aisi phone ado metuna aisi tumba themlami. Adamna lairingai matam aduda maning thangbada siliba khongban aduda kanagumba miyoi amana yamna kana lauraga chabi netlaga satpagum tawrakle. Aisu kaya thoina khanjiludi yu ngauba mi soidan oiramkani haidana wakhalda khalakle. Maning thangba maike somda laklibasi yu ngauba mi soidan oiramkani da haidana aise kaya thoina amata khaludre. Facebook sangduna aise Facebook da video matek memes matek singdo yengi. Asumna yengduna lairingai kana aduda ki phaklang ki nakal thangba saruk adomda kanagumba miyoi mana kiri takpagi makhol amai se tarakle. Mataw aduda ise phaklang thangba maike somda video yenglambada toklaba matung muna yengi. Adumna yengduna lairingai kana aduda phaklang thangba maike somda kanagumba mana yamna kana kaurakle. Mataw aduda ise khampre khangi aisu kanano haidana yamna kana lawi. Asumna laurabasu tawriba mong sing adudi hena ahongba amata laite. Makhol ado hena kangkhalakle. Tawriba mong mato pumnamak sing adudagi sasi phathaba amata ngamlaktre. Saunang laktuna isi phukagotli. Aduga yana khathangba maike somda phone ki mayado thanduna thong ado hangduktuna thorakle. Mapan thangba sarokta kanano aikhoi si usittabagi matawgumna phaklang asida karan turan tawraklibase khangganina hairaga isi laklami. Asumna laktuna isi phaklang thangba maike somgi yana kha maike somda yengba matamda kanagumba amata lairamde. Mataw ado aigi sa singakpana khamthengle. Tawriba pumnamak sing ado isasu akiba haibado phawrakle. Tawriba thabak sing asisu kanagumba amata laitaba aduga makhol sing asisu sapsap hekta lepi. Hairaga isi yumadugi akoibaduda muna yengi adubu kanagumba amata laibadi uramde. Haujikta da isi wakhal tarakle. Pukri asi mi laitaba yaukrabaniko. Asi hairaga isi wakhal ado khalaklaba kana aduda tu asi khyok sungba horakle. Isa asi akibana pik thalakle.
ꯑꯩꯁꯤ ꯆꯪꯂꯒꯦ ꯍꯥꯏꯗꯅ ꯃꯥꯏ ꯑꯁꯤ ꯑꯣꯟꯕ ꯍꯧꯔꯛꯂꯕ ꯀꯥꯟ ꯁꯪꯒꯣꯜ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯥꯏ ꯑꯁꯤ ꯈꯪꯌꯦꯡ ꯌꯦꯡꯅꯤꯡꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯂꯤ꯫ ꯇꯥꯟꯖꯥꯗꯣ ꯃꯥꯡꯒꯣꯜ ꯌꯧꯔꯛꯂꯕꯅꯤ꯫ ꯁꯪꯒꯣꯜ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯥꯏ ꯑꯁꯤ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯀꯥꯟꯗ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯑꯩꯁꯨ ꯎꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯁꯥꯁꯤ ꯇꯨꯁꯨ ꯌꯥꯝꯅ ꯆꯨꯡꯂꯛꯂꯤ꯫ ꯏꯁ, ꯑꯥꯗ ꯂꯦꯞꯄꯤꯕ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯑꯩꯁꯦ ꯄꯟꯊꯕ ꯑꯃꯠꯇ ꯇꯧꯗ ꯊꯣꯡ ꯑꯗꯨ ꯐꯠ ꯍꯥꯡꯗꯣꯛꯂꯕ ꯀꯥꯟ ꯑꯩꯁꯤ ꯏꯃꯨꯡ ꯇꯝꯅ ꯄꯔꯞ ꯆꯪꯂꯛꯂꯤ꯫ ꯑꯩꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯇꯥꯃꯣꯆꯧ ꯑꯗꯨ ꯃꯤꯀꯞ ꯊꯣꯔꯛꯄ ꯇꯥꯟꯖꯥ ꯑꯣꯏꯕ ꯖꯥꯠꯅꯤ꯫ ꯇꯥꯃꯣꯆꯧꯅ "ꯑꯦ, ꯀꯅꯥꯅꯣ ꯏꯃꯨꯡ ꯇꯝꯅ ꯆꯪꯂꯛꯏꯕꯗꯣ?" ꯑꯩꯁꯨ ꯇꯥꯃꯣꯆꯧꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ "ꯇꯥꯃꯣꯆꯧ, ꯑꯩꯅꯤ." ꯇꯥꯃꯣꯆꯧꯁꯨ ꯑꯩ ꯑꯣꯏꯔꯝꯕꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤ꯫ ꯃꯍꯥꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯩꯁꯨ ꯑꯗꯨꯝ ꯐꯃꯨꯡ ꯇꯝꯅ ꯂꯥꯛꯂꯤ꯫ ꯐꯃꯨꯡ ꯇꯝꯅ ꯀꯥꯈꯠꯂꯛꯂꯕ ꯀꯥꯟ ꯑꯩꯁꯨ ꯋꯥꯈꯜꯗ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯩꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯄꯨꯡꯈꯥꯏꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯍꯥꯏꯅ ꯊꯤꯜꯂꯛꯂꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯑꯩꯒꯤ ꯁꯥꯁꯤ ꯀꯤꯕꯅꯗꯤ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯁꯥꯗ ꯑꯀꯤꯕꯗꯨ ꯐꯥꯖꯤꯜꯂꯛꯇꯨꯅ ꯑꯩꯁꯤ ꯀꯤꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯑꯁꯨꯝ ꯍꯦꯟꯃꯜꯂꯛꯄꯗꯨꯗ ꯑꯩꯒꯤ ꯁꯥꯁꯤ ꯂꯩꯇꯥꯐꯝ ꯑꯃꯠꯇ ꯈꯪꯂꯛꯇ꯭ꯔꯦ꯫ ꯑꯁ, ꯍꯟꯗꯛꯃꯨꯛꯇꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯔꯔꯣꯏꯗ꯫ ꯑꯩ ꯏꯌꯥꯔꯄꯤꯁ ꯑꯁꯤ ꯊꯤꯟꯖꯤꯟꯗꯨꯅ ꯑꯩ ꯅꯥꯀꯣꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯗꯅ ꯂꯩꯕ ꯉꯝꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯗꯅꯕꯅꯤ ꯍꯥꯏꯗꯅ ꯏꯌꯥꯔꯄꯤꯁ ꯑꯗꯨ ꯊꯤꯟꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯏꯁꯩ ꯑꯗꯨ ꯍꯧꯅ ꯊꯥꯗꯨꯅ ꯑꯩꯁꯦ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯏꯌꯥꯔꯄꯤꯁ ꯑꯗꯨ ꯊꯤꯟꯅ ꯑꯩꯁꯦ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯀꯥꯟ ꯑꯩꯁꯨ ꯏꯃꯥꯒ ꯕꯕꯥꯒꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯂꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯁꯨꯝ ꯍꯥꯏꯔꯛꯈꯤ, ꯄꯨꯈ꯭ꯔꯤ ꯑꯁꯤ ꯌꯥꯝꯅ ꯅꯧꯅ ꯇꯧꯕꯅꯒ ꯑꯣꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯤꯁꯨ ꯑꯃꯨꯛ ꯇꯥꯁꯤꯟꯗꯨꯅ ꯁꯤꯗꯣꯛꯈ꯭ꯔꯦ꯫ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ, ꯃꯑꯣꯡ ꯑꯃ ꯏꯇꯥ ꯇꯥꯔꯣꯏꯗ꯭ꯔꯤ꯫ ꯑꯁꯦꯡꯕꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯂꯨꯍꯣꯡꯕ ꯂꯨꯍꯣꯡꯗꯕ ꯍꯥꯏꯅ ꯈꯥꯏꯗꯣꯛꯏ ꯍꯥꯏ꯫ ꯂꯨꯍꯣꯡꯂꯕ ꯄꯨꯈ꯭ꯔꯤꯗꯗꯤ ꯃꯤ ꯑꯁꯤ ꯂꯧꯏ ꯍꯥꯏꯕ ꯑꯃꯠꯇ ꯇꯥꯗꯦ, ꯑꯗꯨꯕꯨ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯄꯨꯈ꯭ꯔꯤꯗꯗꯤ ꯃꯤꯁꯤ ꯂꯧꯏ ꯍꯥꯏꯕ ꯑꯗꯨꯃꯛ ꯇꯥꯏ꯫ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜ ꯊꯪꯕꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯇꯧꯕ ꯑꯣꯏꯕꯅ ꯂꯨꯍꯣꯡꯗ꯭ꯔꯤ ꯍꯥꯏ꯫ ꯇꯁꯦꯡꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯇꯧꯕ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯂꯨꯍꯣꯡꯅꯗꯦ꯫ ꯂꯨꯍꯣꯡꯗꯕ ꯃꯔꯝꯅ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯃꯤ ꯂꯧꯕ ꯍꯦꯜꯂꯤ ꯍꯥꯏ꯫ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯍꯥꯟꯅꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯌꯥꯏꯗ ꯂꯩ꯫ ꯃꯌꯥꯏ ꯇꯥꯅ ꯆꯠꯄ ꯍꯥꯏꯕꯁꯤꯁꯨ ꯊꯕꯛ ꯑꯃ ꯑꯣꯏꯅꯩ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏ꯫ ꯑꯗꯨꯅ ꯈꯨꯜꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛꯇ ꯑꯃ ꯁꯥꯈꯤꯕꯅꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ꯫ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯇꯧꯕ ꯍꯧꯔꯛꯂꯕ ꯀꯥꯟ ꯃꯤꯅ ꯀꯌꯥ ꯆꯪꯅꯗ꯭ꯔꯤꯉꯩ ꯀꯥꯟ ꯑꯁꯤꯗ ꯃꯤ ꯍꯥꯟꯅ ꯂꯧꯔꯕꯅꯤꯅ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯄꯨꯂꯞ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯇꯧꯔꯒ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯇꯧꯕ ꯍꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯤ ꯃꯤꯅ ꯍꯥꯟꯅ ꯌꯥꯎꯔꯛꯂꯕꯅꯤꯅ ꯃꯊꯥ ꯑꯁꯤ ꯂꯣꯏꯅ ꯁꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯦ꯫ ꯕꯕꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯂꯥꯏꯔꯤꯛꯇꯣ ꯊꯦꯡꯅ ꯄꯥꯕꯗꯣ ꯐꯔꯛ ꯌꯥꯝꯅ ꯇꯥꯔꯒꯅ ꯍꯞꯇꯥꯃꯨꯛꯀꯤ ꯆꯥꯡꯁꯤꯗꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯍꯤꯡ ꯊꯦꯡꯅ ꯄꯥꯔꯨꯔꯅꯨ, ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ パꯔꯣ." ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯦꯡꯅ ꯄꯥꯔꯔꯣꯏꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤ꯫ ꯇꯧꯕꯇꯕꯨ ꯑꯦꯛꯖꯥꯝ ꯑꯁꯤ ꯀꯨꯏꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯍꯥꯟꯅꯗꯤ ꯄꯨꯡ 1:30, 2 ꯐꯥꯎꯕ ꯑꯗꯨꯝ ꯄꯥꯔꯝꯃꯤ꯫ ꯕꯕꯥꯅ ꯍꯥꯏꯔꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯑꯩꯁꯨ ꯑꯦꯛꯖꯥꯝ ꯑꯁꯤ ꯀꯨꯏꯔꯛꯇ꯭ꯔꯕꯗꯨꯗ ꯄꯨꯡ 12 ꯐꯥꯎꯕꯇꯪ ꯄꯥꯔꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯍꯩ ꯆꯥꯛ ꯆꯥꯕ ꯆꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ, "ꯅꯣꯏ ꯇꯥꯃꯣꯆꯧꯗꯤ?" ꯏꯃꯥꯅ, "ꯃꯥꯗꯤ ꯍꯦꯝꯕ ꯍꯣꯏꯗ ꯆꯥꯛ ꯆꯥꯔꯛꯂꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏ ꯑꯗꯨꯁꯨ ꯅꯍꯥꯟꯒꯤ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯌꯥꯎꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯁꯦꯝꯃꯤꯟꯅꯅꯤ ꯍꯥꯏꯗꯅ ꯍꯦꯝꯕꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯆꯥꯛ ꯑꯗꯨ ꯃꯣꯏꯗ ꯆꯥꯃꯤꯟꯅꯔꯛꯂꯒꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯍꯥꯏꯔꯛꯏ." "ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯊꯣꯛꯂꯣ, ꯑꯗꯨꯒ ꯃꯪꯒꯣꯜ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯉꯥꯏꯍꯥꯛꯇꯪꯁꯨ ꯉꯥꯏꯕꯤꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯕꯕꯥꯒ ꯏꯃꯥꯒꯗꯣ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯪꯒꯣꯜꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ꯫ ꯑꯩꯁꯨ ꯐꯣꯟ ꯑꯗꯨ ꯌꯦꯡꯅ ꯄꯨꯡ 10 ꯐꯥꯎꯕꯗꯤ ꯑꯩꯁꯦ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯄꯥꯕ ꯌꯥꯏꯗ, ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩ ꯍꯥꯏꯔꯒ ꯑꯩꯁꯤ ꯍꯧꯒꯠꯇꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯃꯨꯛ ꯄꯥꯕ ꯍꯧꯔꯛꯂꯤ꯫ ꯏꯃꯥꯁꯨ ꯆꯪꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯅꯌꯥꯝꯕꯁꯨ ꯍꯜꯂꯛꯇ꯭ꯔꯤ, ꯉꯟꯁꯨ ꯉꯜꯂꯤ, ꯉꯥꯏꯍꯥꯛꯇꯪꯗꯤ ꯄꯥꯈꯣ,
ꯑꯗꯨꯒ ꯌꯥꯝꯅ ꯊꯦꯡꯅꯗꯤ ꯄꯥꯔꯨꯔꯅꯨꯀꯣ. ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯤ. ꯑꯁꯨꯝ ꯇꯧꯗꯅ ꯄꯨꯡ 11 ꯐꯥꯎꯕꯗ ꯑꯩꯁꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯒꯦ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕ ꯍꯧꯔꯛꯂꯤ. ꯄꯨꯡ 11 ꯃꯈꯥꯏ ꯇꯥꯁꯤꯜꯂꯛꯂꯕ ꯀꯥꯟ ꯅꯣꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯃꯪꯕ ꯍꯧꯔꯛꯂꯤ. ꯆꯨꯒꯗꯧꯒꯤ ꯇꯧꯕ ꯍꯧꯔꯛꯂꯤ. ꯅꯣꯡ ꯑꯗꯨꯁꯨ ꯈꯔ ꯊꯤꯠꯂꯤ ꯆꯨꯕ ꯍꯧꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯀꯣꯟꯊꯣꯡ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯆꯩꯗꯣ ꯌꯥꯝꯅ ꯊꯨꯅ ꯆꯠꯄꯒꯨꯝꯅ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯔꯛꯂꯤ. ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯊꯣꯡ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯉꯤ. ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯟꯕꯃꯛꯇꯤ ꯂꯣꯟꯁꯤꯟꯗ꯭ꯔꯤ, ꯉꯥꯁꯤꯜꯂꯒ ꯊꯝꯕꯅꯤ. ꯇꯥꯃꯣꯆꯧ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯗꯅ. ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ. ꯃꯤꯑꯣꯏ ꯑꯃ ꯄꯔꯞ ꯆꯦꯜꯂꯛꯂꯤ. ꯀꯣꯟꯊꯣꯡ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯕ ꯀꯥꯟ ꯃꯪꯒꯣꯜ ꯇꯝꯅ ꯀꯥꯈꯠꯂꯛꯂꯤ. ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯆꯤꯡꯅꯩ. ꯇꯥꯃꯣꯆꯧ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯀꯅꯥ ꯑꯣꯏꯔꯤꯕ ꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯀꯥꯟꯗꯨꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯤ. ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯕ ꯀꯥꯟ ꯇꯥꯃꯣꯆꯧ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ. ꯇꯥꯃꯣꯆꯧꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯤꯔꯦ. ꯂꯩꯍꯧꯔꯦ. ꯊꯣꯡꯒꯥꯜꯗ ꯃꯈꯣꯏ 3 ꯂꯩꯍꯧꯔꯦ ꯍꯥꯏꯗꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯋꯥꯟꯊꯈ꯭ꯔꯦ. ꯇꯥꯃꯣꯆꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯂꯤ. ꯇꯥꯃꯣꯆꯧꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯍꯪꯅꯩ. ꯑꯩꯁꯨ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ. ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯇꯥꯃꯣꯆꯧꯗꯣ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯄꯨꯁꯤꯜꯂꯛꯂꯤ. ꯐꯅ ꯀꯨꯏꯅ ꯂꯥꯛꯅꯩ. ꯑꯗꯨꯕꯨ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯍꯦꯛꯇ ꯌꯥꯔꯛꯇꯦ. ꯋꯥꯈꯜ ꯑꯁꯤꯁꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯋꯥꯟꯊꯈ꯭ꯔꯦ. ꯏꯃꯥ, ꯄꯨꯡ 12 ꯍꯦꯜꯂꯛꯂꯤ. ꯇꯥꯃꯣꯆꯧꯁꯤ ꯋꯥꯈꯜꯒ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ. ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ? ꯏꯃꯥꯅ, ꯌꯥꯅꯤꯗ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯣꯏ. ꯇꯞꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯂꯥꯛꯆꯁꯅꯤꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯤ ꯒ꯭ꯌꯥꯟ ꯂꯥꯛꯅꯕꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ. ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯇꯥꯃꯣꯆꯧ ꯑꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ. ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯗꯨ ꯂꯥꯛꯂꯕꯁꯨ ꯃꯁꯥꯗꯣ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯝꯃꯤ. ꯀꯤꯔꯦ ꯍꯥꯏꯗꯅ ꯃꯁꯥꯗꯣ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈꯤ. ꯕꯕꯥꯅ, ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯏꯇꯥ ꯇꯥꯔꯣꯏꯗ꯭ꯔꯤ. ꯑꯉꯥꯡ ꯑꯁꯤ ꯂꯥꯏꯒ ꯑꯣꯛꯅꯔꯛꯂꯕ ꯖꯥꯠꯂꯥ? ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ. ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯤꯄꯥꯏꯅꯔꯦ. ꯕꯕꯥꯅ, ꯅꯣꯡ ꯑꯁꯤ ꯈꯔ ꯍꯥꯡꯈꯤꯁꯅꯨ. ꯅꯣꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯆꯨꯊꯔꯛꯂꯤ. ꯄꯨꯡ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯣꯡ ꯑꯗꯨ ꯍꯥꯡꯂꯦ. ꯅꯣꯡ ꯑꯗꯨ ꯍꯥꯡꯂꯕ ꯃꯇꯨꯡ ꯕꯕꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ. ꯌꯥꯏꯃ, ꯃꯈꯥ ꯊꯪꯕ ꯅꯪꯒꯤ ꯇꯌꯥꯏꯗꯣ ꯑꯃꯨꯛꯇꯪ ꯐꯣꯟ ꯇꯧ. ꯃꯍꯥꯛꯅ ꯈꯔ ꯃꯤꯀꯤ ꯂꯥꯏꯀꯤꯗꯤ. ꯃꯍꯥꯛꯀ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯒ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯤ ꯑꯃ ꯂꯩꯕꯗꯣ ꯃꯗꯨ ꯑꯃꯨꯛꯇꯪ ꯀꯧꯔꯨꯒꯦ. ꯑꯩꯁꯨ ꯇꯌꯥꯏꯗ ꯐꯣꯟ ꯑꯗꯨ ꯇꯧꯔꯝꯃꯤ. ꯇꯌꯥꯏ ꯑꯁꯤ ꯑꯩꯈꯣꯏ ꯕꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤ. ꯇꯌꯥꯏꯗ ꯐꯣꯟ ꯇꯧꯔꯕ ꯃꯇꯨꯡ ꯄꯥꯛꯅ ꯍꯦꯛꯇ ꯄꯥꯏꯈꯠꯂꯛꯇꯦ. ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯖꯔꯕꯁꯨ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯇꯨꯝꯕ ꯀꯥꯟ ꯑꯗꯨꯗ ꯄꯥꯏꯈꯠꯂꯛꯇꯕꯅꯤ. ꯑꯩꯅ ꯍꯟꯖꯤꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯥꯏꯈꯠꯂꯛꯂꯤ. ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ. ꯇꯌꯥꯏꯁꯨ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯒ ꯂꯥꯛꯂꯤ. ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯅꯣꯡꯅꯒ ꯆꯨꯕꯒ ꯍꯥꯟꯅ ꯃꯪꯕ ꯀꯥꯟꯗꯤ ꯏꯁꯥꯁꯤ ꯑꯣꯝꯆꯥꯛꯅꯈꯤꯕꯅꯤ. ꯑꯩꯁꯨ ꯉꯁꯥꯏ ꯃꯈꯩ ꯐꯨꯔꯤꯠ ꯑꯃꯠꯇ ꯂꯤꯠꯇꯅ ꯂꯩ. ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯇꯥꯃꯣꯆꯧꯗꯨ ꯁꯦꯟꯅꯔꯤ. ꯏꯃꯥꯅ, ꯅꯄꯥꯅ ꯆꯠꯀꯗꯣꯔꯤꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯃꯤꯟꯅꯧꯀꯣ. ꯑꯍꯤꯡꯒꯤ ꯃꯇꯝꯅ ꯀꯣꯏꯁꯤꯜꯂꯤ. ꯑꯩꯗꯤ ꯀꯌꯥ ꯀꯩꯗꯧꯗꯦ. ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯣꯏꯗ. ꯐꯔꯦ, ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯃꯤꯟꯅꯍꯧꯔꯣ. ꯇꯥꯃꯣꯆꯧꯗꯨꯗꯤ ꯃꯆꯤꯟꯗ ꯀꯤꯔꯦ ꯍꯥꯏꯕ ꯅꯠꯇꯅ ꯑꯇꯩ ꯋꯥꯍꯩ ꯑꯃꯠꯇ ꯁꯣꯟꯈꯤꯗ꯭ꯔꯦ. ꯑꯁꯨꯝ ꯇꯧꯗꯅ ꯏꯃꯥꯒ ꯑꯩꯒꯁꯦ ꯁꯪꯃꯤꯟꯅꯍꯧꯔꯦ. ꯑꯁꯣꯝꯗꯅ ꯀꯝ ꯇꯧꯔꯤ. ꯇꯌꯥꯏꯒ ꯕꯕꯥꯒ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯕ ꯀꯥꯟ ꯑꯗꯨꯗ ꯊꯣꯡꯒꯥꯜ ꯑꯁꯤꯗꯒꯤ ꯈꯔ ꯊꯣꯔꯛꯂꯕ ꯀꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯆꯤꯜ ꯑꯁꯤ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯈꯤ ꯍꯥꯏ. ꯗꯥꯗꯥ, ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ. ꯃꯃꯥꯡ ꯂꯩꯀꯥꯏꯗ. ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯆꯠꯂꯣꯏꯗ. ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯇꯩ ꯋꯥ ꯈꯔꯁꯨ ꯍꯥꯏꯔꯛꯈꯤ ꯍꯥꯏ. ꯕꯕꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯌꯥꯏꯗꯤ ꯃꯁꯥꯗꯣ ꯉꯛꯂꯕ ꯖꯥꯠꯅꯤ. ꯀꯅꯥ ꯂꯩꯒꯦ? ꯑꯃꯠꯇꯁꯨ ꯂꯩꯇꯅ. ꯑꯁꯤ ꯍꯥꯏꯔꯒ ꯇꯌꯥꯏꯒꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯍꯥꯏ. ꯀꯀꯥ, ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ? ꯇꯌꯥꯏꯒꯤ ꯋꯥꯐꯝ ꯑꯗꯨꯗ, ꯁꯤꯗ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥꯗ ꯃꯥꯏꯁꯣꯜ ꯑꯁꯤ ꯆꯠꯂꯤꯕꯁꯤ ꯅꯪ ꯎꯗ꯭ꯔꯕꯣ? ꯇꯌꯥꯏꯁꯨ ꯃꯁꯥꯗꯣ ꯈꯪꯂꯤ. ꯕꯕꯥꯒꯤ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯃꯃꯤꯠꯇ ꯌꯥꯝꯅ ꯎꯔꯦ ꯍꯥꯏꯕꯁꯤ ꯇꯌꯥꯏ ꯃꯁꯥꯁꯨ ꯈꯪꯂꯤ. ꯑꯗꯨꯅ ꯋꯥ ꯃꯈꯥ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯅ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯍꯥꯏ. ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯌꯧꯔꯕ ꯀꯥꯟ ꯃꯥꯏꯕꯤꯗꯨꯒ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯦ. ꯌꯨꯝ ꯌꯧꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯆꯧ ꯑꯁꯤ ꯌꯦꯡꯕ ꯍꯧꯔꯝꯃꯤ. ꯃꯥꯏꯕꯤꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯃꯤꯠꯇ ꯀꯔꯤ ꯎꯏ ꯍꯧꯖꯤꯛ? ꯇꯥꯃꯣꯆꯧꯅ, ꯅꯨꯄꯥ ꯑꯃ ꯎꯏ. ꯃꯥꯏꯕꯤ ꯑꯗꯨꯅ, ꯃꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯒꯦ? ꯑꯃꯨꯛꯇꯪ ꯍꯪꯉꯨ. ꯇꯥꯃꯣꯆꯧꯅ ꯃꯥꯂꯦꯝ ꯀꯧꯏ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ.
Malem hairiba nupa masa singarang nahanda ising taraga sikiwa nupa aduni. Mataw aduda maming ado hairakpa kana aduda aikoisi ngakpana kham thingli. Maibi aduna ibungo hauzik mahak kadayda lay hai. Tamosongna mahak hauzik aikoigi yana khada lay. Ay lao haidana tatana kawi. Ay chatlagi. Asi hairaga tamosogdo satki haidana yamna kana tawi. Adubu tayay ibani sangdu na phai. Tamosogdo yamna kana masado satki haidana yamna force tawrakli. Maibi aduna Masi diyararoi. Se, ising asyang khara puraklo. Haidana ising asyang khara puraklabakan. Laison tinson khara swalay. Adoga masinda su dairem pumbhay do pairaba matungda ising ado. Tamosogi mamay tamna kiksilli. Adum na hek tawkibakan aduda tamosaw ado. Yamna kana laurakli. Asum na laurabakan tamosaw do khara taptakri. Ngay haktang matung minitara lay raba matungda tamosaw do kyan lakli. Tamosaw na kyan laklabakan masado. Yamna kirakle haidana yamna swali. Tauriba pumnamak singa si aikoisu karino khangdi. Maibi aduna ibungo thawdok singa si mataw karamna thokibano paw singa do tamo. Tamosongna yamna kina. Aidi imana boyda sanggoy ado semjinge haidana salubani. Sagado saraga hallo haidana ahawba su thongbaga khara su thengli. Mai singa si su yamna ngana thanbadu dai si lakpani. Pungadu su khara thenglakpadu si isasi karigumba amata khanba tawda aki tujungba amata yawdana isi lakhibani. Adubu konthong yoksilaklaba kan aikogi konthong yoromdagi tanza asida miyoi mari manga khak lepaga leirami. Makhoigi matawado murum sonbagum tawi. Yu ngawbagi aina khalibana yu thaksin sasilaga ngawribra haiduna wakhal khalli. Makhoigi manak yoksilaklaba kan yoksilamdagi tanza aduda aina Yu si ngawraga akhoi thonggal asida thaktragadi iyamak yatrapara asi hairaga isu khalli. Aduga konthong yoksilaklaba kan aduda miyoi sing ado tapna mami samkhi. Mataw aduda isu isasi kirakli. Adagi konthong sa ise khara thuna salaga sanglagi haidana tawrakpa kan aduda tungthangba saruktagi kanagumba miyoi amana kawrakhi. Aduga ise mai laithoktuna yengluba kanda misak ado musinmuba makhai lepi. Aduga nangi sarukna se haidana Aingonda karigumba posak ama pirakhi. Ay supaiduna yengluba kanda miyoibagi khudombi oiraga leirami. Khudombi ado laktana pairaga langthokri. Madudagi ay si sensilaklaba kan isa si gyan mangduna dumak lakhibani. Yumya yauraba kanda si gyan mangkhibani. Madudagi ay mathong maram amata khangkhidre. Asi hairaga paoktami. Maibi aduna paok singa do taraba kan aduda ima baba hoida sumna hairakhi. Angang ase Laitin ongnabani. Sikraba phatraba thawai aduna mahaki matungdi inarakpani. Yengu angang asigi masada su jantra amata sidi. Lai gitingi sangdanabani haidana amata suna khoina tawbidi. Masinani mahaki masada thengnariba singado. Se jantra ma ai ngasi sabiramlagi. Kachu thudokpa amata tawroida. Hairaka maibi aduna jantra ma sibirami tamo chawda. Asum tawdana maibi do nong alaklaba kanda satkre. Aikhoina lairiba laikai si maning laikai ni aduga imagi mapa masina laikai si maktagdagi oi. Imagi mapa masina mayai laikai dani. Numit khara ni hawkraba matungda isi exam numit nini humnimukta ngai silaklabani. Inga tha soibaga nong ado nongju thagi matamni. Maduda mamtona isi exam maya naksilakpaduda sak ama kauke haidana ingonda hairakhi. Aina thagadoribe exam masinit exam ni. Mamton hoida isi thanta adum chatlami. Tamosogdi numit tarakpa matam maduda masado numidangi matamda sathok khotok tawbadu nungaite haidana masado amata satkidre. Numiputa silaklabadi thokiba thawdo aduna maram oiduna numidang khudingi sakhidrabani. Asum tawdana I thanta ngalingai matamda lakle. Mamton hoi yauraba matung mamton asi lairikta thawai yamna yaurai. Aduna mamton ki manak tawu yaurabadi lairiki maramda adum hangi. Mamtonga aiga wari watai khara sanaraba matung sai singa do sathokle. Aduga pung mapan taraklaba kan aduda mamton ai sithilakle. Nong asi su chingkhong singya thangba sarukta khakpadi adum lepti. Nong adu sungangi. Ai su chawraklabanina khara makhaidi ikai. Aikoi ki konthong yoramdagi tansa aduda mamton da ina. Mamton asibu yoradi ai yaranida. Mamtona yaradrane. Au mamton yaranida. Pare dudi nang susang hauro mamton su hanna batawragi. Laikai si
ꯑꯩꯈꯣꯏꯅ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯣꯏ ꯑꯗꯨꯒ ꯃꯥꯝꯇꯣꯟ ꯍꯣꯏꯒꯤꯅ ꯃꯃꯥꯡ ꯂꯩꯀꯥꯏ ꯑꯣꯏꯖꯔꯕꯁꯨ ꯃꯈꯣꯏꯗꯒꯤꯅ ꯑꯩꯈꯣꯏ ꯐꯥꯎꯕ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏ ꯑꯁꯤ ꯁꯥꯡꯕꯅꯤꯅ ꯃꯤꯅꯤꯠ 15ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯆꯪꯏ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯥꯝꯇꯣꯟ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯂꯥꯛꯂꯕ ꯀꯥꯟ ꯏꯁꯩꯒ ꯉꯪꯗꯅ ꯂꯥꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯃꯥꯟꯅꯕ ꯑꯃ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯩꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯀꯣꯟꯊꯣꯡ ꯆꯩ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯠꯄꯒꯨꯝꯅ ꯃꯃꯤ ꯈꯔ ꯇꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯅ "ꯀꯣꯟꯊꯣꯡ ꯆꯩ ꯑꯁꯤ ꯀꯅꯥꯅ ꯁꯠꯂꯤꯕꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯀꯥꯟ ꯑꯁꯤꯗ?" ꯍꯥꯏꯔꯒ ꯑꯩꯁꯤ ꯄꯔꯞ ꯂꯥꯛꯂꯦ꯫ ꯀꯣꯟꯊꯣꯡ ꯆꯩ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯩꯅ ꯈꯔ ꯆꯪꯕ ꯍꯧꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯀꯣꯟꯊꯣꯡ ꯆꯩ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯠꯇꯣꯛ ꯁꯠꯆꯤꯟ ꯇꯧꯗꯨꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯦ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯑꯩꯁꯤ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯨꯁꯤꯟ ꯃꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯣꯟꯊꯣꯡ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯃꯗꯨ ꯑꯩꯅ ꯎꯔꯛꯂꯦ꯫ ꯃꯗු ꯎꯔꯛꯄꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯕ ꯑꯃ ꯐꯥꯎꯔꯛꯂꯦ꯫ ꯃꯃꯥꯡ ꯊꯛꯇ ꯇꯥꯃꯣꯆꯧꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯩꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯕ ꯃꯇꯨꯡ ꯏꯁꯥꯁꯤ ꯑꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯑꯩꯅ ꯏꯃꯨꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯕ ꯀꯥꯟ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯜꯂꯝꯗ꯭ꯔꯤ꯫ ꯏꯃꯥꯍꯣꯏ ꯕꯕꯥꯍꯣꯏꯗꯨꯁꯨ ꯑꯗꯨꯝ ꯇꯨꯝꯂꯝꯗ꯭ꯔꯤ꯫ ꯑꯩꯅ ꯆꯦꯟꯁꯤꯜꯂꯛꯄ ꯀꯥꯟ ꯑꯗꯨꯗ ꯏꯃꯥꯒ ꯕꯕꯥꯒꯅ "ꯀꯩꯗꯧꯔꯦ ꯅꯪꯗꯤ?" ꯑꯩꯁꯨ ꯀꯣꯟꯊꯣꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯕꯕꯥ, ꯇꯨ ꯀꯣꯟꯊꯣꯡ ꯊꯪꯕ ꯁꯔꯨꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯍꯧꯔꯦ꯫ ꯃꯤꯗꯤ ꯃꯥꯟꯗꯦ, ꯃꯤꯁꯨ ꯅꯠꯇꯦ." ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯃꯇꯨꯡꯗ ꯕꯕꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯕꯕꯥꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯅ ꯆꯪꯂꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯤ ꯑꯩꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯂꯦ꯫ ꯑꯩꯁꯤ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡꯗꯨꯃꯗꯤ ꯑꯩꯁꯤ ꯃꯁꯥ ꯃꯊꯟꯇ ꯁ꯭ꯂꯤꯞ ꯋꯥꯛ ꯇꯧꯔꯛꯂꯦ ꯍꯥꯏ꯫ ꯇꯥꯃꯣꯆꯧꯅ ꯎꯔꯛꯂꯕ ꯃꯥꯜꯂꯦ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯀꯥꯟ ꯇꯥꯃꯣꯆꯧꯅ ꯑꯩꯁꯤ ꯐꯥꯔꯕ ꯃꯇꯨꯡ "ꯀꯗꯥꯏ ꯇꯥꯅ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ?" ꯍꯥꯏꯗꯅ ꯍꯪꯂꯛꯏ ꯍꯥꯏ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯤ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡ ꯄꯨꯈ꯭ꯔꯤ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯆꯠꯀꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯏ ꯍꯥꯏ꯫ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯍꯣꯏꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯕ ꯃꯥꯜꯂꯦ꯫ ꯏꯃꯥꯍꯣꯏꯅ ꯑꯩꯁꯤ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯇꯧꯏ ꯍꯥꯏ꯫ ꯑꯗꯨꯕꯨ ꯀꯌꯥ ꯊꯣꯏꯅ ꯑꯩꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯍꯥꯏ꯫ ꯄꯨꯈ꯭ꯔꯤ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯆꯠꯀꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯁꯣꯜꯂꯤ ꯍꯥꯏ꯫ ꯏꯃꯥꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯃꯩ ꯊꯥꯔꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯃꯩ ꯑꯣꯛꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯀꯥꯟ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯁꯥꯗ ꯄꯨꯈ꯭ꯔꯤ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯌꯥꯝꯅ ꯆꯠꯅꯤꯡꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯀꯤꯔꯛꯂꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯨꯈ꯭ꯔꯤ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯑꯩ ꯏꯁꯥꯁꯤ ꯌꯥꯝꯅ ꯆꯠꯅꯤꯡꯕꯅꯤ, ꯏꯁꯥꯁꯤ ꯌꯥꯗ꯭ꯔꯦ." ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯏꯃꯥꯅ "ꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯣꯏꯁꯤ, ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯅꯕ ꯇꯧꯔꯣ." ꯑꯩꯁꯨ ꯏꯁꯥꯗꯣ ꯀꯤꯕ ꯍꯦꯟꯃꯜꯂꯛꯇꯅ ꯏꯃꯥꯗ, "ꯏꯃꯥ, ꯑꯩꯅ ꯇꯨꯝꯕꯁꯤ ꯑꯃꯨꯛꯇꯪ ꯁꯪꯕꯤꯌꯨ, ꯑꯩ ꯏꯁꯥꯁꯤ ꯌꯥꯝꯅ ꯀꯤꯔꯛꯂꯦ." ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯃꯥꯅ ꯇꯨꯝꯕ ꯁꯪꯍꯜꯂꯝꯃꯤ꯫ ꯗꯥꯎ ꯌꯥꯕ ꯑꯃ ꯍꯥꯏꯒꯗ꯭ꯔꯥ, ꯅꯣꯡꯉꯥꯜꯂꯛꯂꯕ ꯀꯥꯟꯗ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯃꯗꯨꯗ ꯁꯤꯈꯤꯕ ꯅꯨꯄꯥ ꯃꯥꯂꯦꯝ ꯍꯥꯏꯗꯨꯒꯤ ꯃꯍꯥꯛꯀꯤ ꯁꯣꯔꯥꯠ ꯑꯣꯏꯔꯝꯃꯤ꯫ ꯁꯣꯔꯥꯠ ꯑꯗꯨꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃ ꯀꯧꯔꯒ ꯃꯈꯣꯏꯁꯤꯡ ꯈꯔ ꯀꯧꯔꯕ ꯃꯇꯨꯡ ꯁꯣꯔꯥꯠ ꯑꯗꯨꯗ ꯊꯋꯥꯏꯃꯤ ꯀꯧꯔꯒ ꯂꯥꯏꯁꯤꯡ ꯑꯗꯨ ꯈꯣꯏꯔꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯕꯕꯥꯅ ꯀꯣꯟꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯕ ꯊꯣꯛꯄ ꯃꯇꯝ ꯄꯨꯡ 9:30 ꯇꯥꯔꯛꯂꯕ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯀꯥꯈꯠꯂꯛꯂꯒ ꯃꯃꯥꯡ ꯄꯥꯡꯅ ꯆꯠꯈꯤ ꯍꯥꯏ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯕꯕꯥꯅꯁꯨ ꯇꯝꯃꯤ꯫ ꯕꯕꯥꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯨꯁꯤꯟ ꯃꯨꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯥꯈꯠꯂꯛꯂꯒ ꯃꯃꯥꯡ ꯄꯥꯡꯅ ꯆꯠꯈꯤꯕꯗꯨ ꯕꯕꯥꯁꯨ ꯂꯦꯞꯄꯒ ꯎꯍꯧꯏ ꯍꯥꯏ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯇꯧꯕꯇꯕꯨ ꯏꯉꯥꯒꯤ ꯃꯇꯝ ꯑꯁꯤ, ꯏꯉꯥ ꯊꯥꯒꯤ ꯑꯍꯥꯟꯕ ꯅꯣꯡ ꯑꯁꯤ, ꯃꯁꯤ ꯍꯦꯛ ꯆꯨꯔꯛꯂꯕ ꯀꯥꯟ ꯄꯨꯈ꯭ꯔꯤ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯃꯊꯤ ꯐꯣꯡꯗꯨꯅ ꯂꯦꯞꯄꯗꯤ ꯎꯏ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯃꯤ ꯂꯧꯕ ꯈꯣꯠꯄ, ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯃꯃꯤ ꯁꯥꯃꯤ ꯊꯣꯛꯄ ꯈꯣꯠꯄꯗꯨꯗꯤ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯅꯤꯠꯀꯤ ꯑꯦꯛꯖꯥꯝ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯊꯥꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯍꯧꯖꯤꯛꯃꯛꯁꯨ ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯅꯣꯡ ꯆꯨꯔꯛꯂꯕ ꯏꯉꯥ ꯊꯥꯒꯤ ꯃꯇꯝ ꯑꯁꯤ ꯑꯍꯥꯟꯕ ꯅꯣꯡꯖꯨꯗ ꯃꯊꯤ ꯑꯗꯨꯃꯛ ꯐꯣꯡꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫